अहानबदा मरुओइबा पाउ चीफ मिनिस्टर 𝗕𝗜𝗏𝗡 ꯀꯨꯟꯊ꯭ꯔꯥꯇꯔꯦꯠ ꯁꯨꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯁꯔꯨꯛ ꯌꯥꯒꯗꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯃꯥꯏ ꯄꯥꯛꯂꯛꯅꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯈ꯭ꯔꯦ꯫ मोरेदा मई थादोपीख्रबा मैतेगी यूमसिंगदा चंगदुना पोट हुरालंबा मेनमा मचा होम स्पेशल कमांडो टीम अमना फारे। केरलादगी कुकीसिंगदा पांगलक्लिबा सेलगी तिंगबांग नोमई अमदी मरु लेबदा सिजिनरे हाइना फिल्म रोहना केरलागी मीडिया अमदी पास्टर सिंगदा खंगहनख्रे। मैतई सिंगना हाना लेजरंबा मफम सिंग मपुंग फाना तकथोक्तुना कुकी सिंगतगी ओइबा ज़्यालेंगम कौबा लेबाक अमगिदमक कुकी ऑक्युपाइड मणिपुर अमा सेंगलकनी हाइना मणिपुर इंटरनेशनल यूथना नुंगनांगबा फोंदोरकले। नॉर्थ ईस्ट विंडोना संदोक्सरिबा नुमिदांगी पाउ मियंग ताबिरिबा सिंगबु ꯆꯟꯃꯥꯏꯕꯝꯅ खुरुमजरी हौजिक पाउ संदोक्ना पीजरी। मणिपुर की सानरोई सिंगना नेशनल अमदी इंटरनेशनल की थाकता मणिपुर बु सक ताकपदा अचौबा मफम कंदुना थमली हाइना चीफ मिनिस्टर नोंथोंबम बिरेना हाइख्रे। था असिगी कुनमंगादगी हौदुना नवंबर 9 फाबा गवादा पांगथोकदौरिबा 53 सुबा नेशनल गेम्सटा मणिपुर की महुत सिंदुना सरुक यारुगदबा सानरोई सिंग अमदी ऑफिशियल सिंग पुन्ना मियोय चमंगा होमफुना मणिपुर थादोक्लमदाइगी याइफा पाउजल पिबगी थौरमगा मरी लेना फोंदोकिबनी। याइफा पाउजल पिबगी थौरम अदुदा मणिपुर की चीफ मिनिस्टर 𝗕𝗜𝗏𝗡, यूथ अफेयर्स एंड स्पोर्ट्स मिनिस्टर 𝗕𝗏𝗦𝗡𝗗𝗏 ꯀꯣꯟꯊꯧꯖꯝ, ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ MLA 𝐾𝐻 ꯏꯕꯣꯝꯆꯥ, ꯑꯟꯗ꯭ꯔꯣ ꯑꯦꯁꯤꯒꯤ MLA टी.एस. ꯁ꯭ꯌꯥꯝꯀꯨꯃꯥꯔ, ꯋꯥꯡꯈꯩ ꯑꯦꯁꯤꯒꯤ MLA टी.एच. ꯑꯔꯨꯟꯀꯨꯃꯥꯔ, यूथ अफेयर्स एंड स्पोर्ट्स की डायरेक्टर डी फुलेन मैतई अमदी यास की कमिश्नर बॉबी वाइखोमसु सरुक याकी। चीफ मिनिस्टर ना हाई हौजिक मणिपुरदा सानरोई सिंगना थेंगनरिबा सथोक ससिन की अवाबा असि कोकनबा 50% टी मणिपुर लेंगाकना हाना पिथोकनबा कन्ना होनगनी। नेशनल अमदी इंटरनेशनल की थाकता फिदा थादुना थमलिबा मणिपुर की सानरोई सिंगना कथोकपा अमगा लोइनना थवाई हक्सांग याउना ngамदबा यादे हाइबगी पांदमदा होनरिबा सानरोई सिंग असिमक यामना थागानिगाइनी। मणिपुर की तोंगान मफम सिंगदा लेरिबा क्लब ऑर्गेनाइजेशन सिंगना अफबा सानरोई पुथोकनबा होनबदा अचौबा थौदांग कया लौदुना लागली। सानरोई अमा ओइना अतोपगा लंबा थेंगनबदा माई पाकपा अमदी माइथिबा हाइबसी सोइदना थेंगनगनी अदुबो माइथिरे हाइदुना निंगहन्नबा तौरोइदबनी। हंदक गवादा पांगथोकदौरिबा नेशनल गेम्स असिदा मणिपुर की सरुक यादुना चटकदौरिबा ऑफिशियल अमदी सानरोई सिंगना थक्सी खासी नाइना लुचिंगबा अमगी मखादा थबक तौबियु। थक्सी खासी नाइना चलबददा सोइदना माई पापकी लंबिदा लाकनी हाइनसु फोंदोकी। नेशनल की इंटरनेशनल की लेवल दा सानरोइसिंग अदुकी मतिक चावना अखोइबु कल्लगा थमनी हाइबसिमदि चेनबा यारोइदबा वाफम अमनी कथोकपा अमगा लोइना वाक तौरिबसिंगसिना ngasi लेकाइ लेकाइदा लेरिबा क्लबसिंग अदुगा एसोसिएशनसिंग की तौबुबिरिबा मयामनी मखोइ मयाम लेत्रगदि लेकाइ लेकाइदा क्लब उखटपा खोकटपा हिंकटपसि याम वाबनी। स्पोर्ट्स अथॉरिटी ऑफ इंडिया मणिपुर लेरिबा मयाम सोइ थागली अदुगा मणिपुर की स्पोर्ट्स डिपार्टमेंट लेबिरिबा ब्रांच खुदिंगमक्की आई थागली पोब नत्रगा काबा मदुदैदे अखोइ सानरोइ अमा ओइना अखोइ याम का हेना डिपेंड तौदे। सानरोइ अमा ओइना अखोइगिसि आइगी फील्ड दुदैदा बेस्ट परफॉर्मेंस पिननबा होनबा बेस्ट परफॉर्मेंस पिरकांदा अखोइना पामिबा पांदमदु लोइना फंग अदु अखोइदा मेडल्स याम फंगबगी चांस लई हाइबनी। अदु मदुम इशोना चानबो ओइसुनु आइगी अर्नेस्ट अपील अखोइ यूनिटी लेबिबा अदुगा लीडरशिप अमगी मखा चलिबा लीडर दुगी मखादा मयामसे विथ डिसिप्लिन फॉलो तब अदु मतमदुदा अखोइ चप साबा सक्सेस माइ पाकपदो अखोइ ओइबा ngambani आइसु चनिंगambani अदु हजिकि मणिपुर की लेरिबा सिचुएशन सिदा आइ मिनिट अमा सेकेंड अमा थादोकपसे ngamde आइदि होरेन करी थोलकरा हेन करी थोलकेरा मदुगी टेंशन लेबना मदुमाइ ओलंपिक एसोसिएशन की ऑफिशियल मयामदा अदुगा प्लेयर मयामदा अदुगा मणिपुर की मयामदा मदुमाइ से अदुमाइना मदु वारुबा यादे।
Thauram aduga mari lenana Youth Affairs and Sports ke Director 𝗕𝗫𝗓𝗓 hai Gawada pangtoka doriba _38 suba National Games asida Manipur gi sanaroi singna tongan ba masana kuntarukta saruk yagani Masana sing asida saruk yagadoriba sanaroi singna Manipur gi khuman lampak amadi atop mafam singda leriba sanabung singda chatuna akanba training tauki handak pangtoka doriba National Games asida Manipur gi sanaroi singna mamangi National Games ta fanglakpa medal dagi hena medal fangba ngamgani habigi thazabasu Sports policy gi makada handak Asian Games ta medal lawrakraba amadi mamang sehi gi National Games ta medal fanglakraba sanaroi sing masa ga chanaba thabak pinaba lengakna lakadoriba sanaroi sing gi numit fawgi manungda lauthoknaba hodari hainasu fulen meiteina phongdoki Akoi handak ke National Games sida akoina discipline 26 ta yaugani daga akoi lebakki tongan ba issue ke alai kragasu kumalampak ki sports complex amadi tongan ba association singna kan hotna biduna player singi sanaba amadi training dadi akoi ayat pakaya leitana akoi kan hotna jari aduna dum akoi positive over result fangadra haibagi akoina su thajabalai aduga sports ki policy oina handaki Asian Games ta akoi gi medal lorakraba participant sing adagi akoi mamangi National Games ta gold medal lorakeba kangbu singda akoi thabak pinanabagi akoi gi initiative akoi mathangi sanaroi singi numit pawgi manungda laukthoknaba akoi honorable CM ga honorable sports minister ga takpire adana akoi mathangi cabinet ta puthoknabagi akoi list khomjan bal loijare Ngasi ayuk pung mapalom taba matamda More border town da khulai paiba chinkuki mob singna tumna mai thado khraba yum singdagi loba yaba pot khallaga hura lamba menma macha ahum Manipur police ki special commando kangbu amana fare thaudok adu special commando gi kangbu aduna town asigi akoibida khongna petrol chatlingaida huran basing aduna maitei gini thazaba mai thadok pi khraba hauzik mi leitraba yum sing aduda changlaga pot chei sing hura lamba thingna kibani makoina electric generator amadi furniture hura lambani hari huran basing adu wahang pahang sathabada makoi menma dagi lakpani haiba khangba ngamki makoi adudi Menmagi namfalong sobo 2 dagi Pauchinlen guite gi machanupa khamkentang guite 𝗕𝗫𝗓𝗏 Menmagi tamu sobo 10 dagi ma eugi machanupa ongme 𝗕𝗫𝗓𝗏 amasung tamu sobo 11 dagi umau gi machanupa ang 𝗕𝗫𝗓𝗏 ni hari makoi ahumbak mapung fana makata na verification chathanaba More police station da sinakre marak asida handaki irang asigi khodong chaba lauraga makoi gumba Myanmar dagi drug lalonba khulai paiba mercenary kaya ama hana More da changlakibagi thazaba maike kya dagi phongtok narakli Asumna state force singna makoi gumba kaya faba asina maram oiraga kuki inpi tengnopal kuki CSO sing amadi kotuna Moreda police commando amadi ate state force sing thamba yaroi haiduna thingba oigani haina CSO singna hairi kuki singi oina khwaidagi paisa achobal Lakfam oiriba Kerala da Manipur gi cyclist amasung social activist film Rohanna chatuna ngarang October 13 da tirubhananthapuram press club da hauzik Manipur da leriba irang asigi matangda press meet ama pangthoktuna state adugi media da marik chumna khangankre thauram adubu Manipuris in tirubhananthapuram koba Manipur dagi maitei pangal maitei hindu maitei sanamahi sing yawba group amana support tawraga mai pakna sinki hari press meet aduda tirubhananthapuram gi tongan ba mafam singdagi pastor kaya ama media person kaya aduga Manipuris in tirubhananthapuram gi member kaya su sarugyaki kuki singna sandokliba aranba Ganda sing adu Kerala gi media amadi Christian pastor singda sandoklaga irang asigi achumba haurakfam karino haiba Rohanna manik chumna phongdoki Kerala gi church singda fund draft tawraga humanitarian assistant gi mingda achoba senfam ama kuki singda Kerala church community na thabi kibadu kuki singna nomai amadi nomai maru leibeda oina seranana season nare haina Rohanna phongdoki loinena Kerala gi Christian singna te singna mating pangnglabadi paisa natabida pochei oina pangbinaba haiki kuki singna Christian ama oiraga maitei Christian singi church amasung yum tumna mai thababu condemn tauki aduga hariba pau asi mainland India gi mio singna khangde haina su Rohanna phongdoki madu tabada Kerala gi Christian sing angakpa ama oiki haina Pau amana hairi Rohan masama Christian ama oina kuki Christian pastor singda peace talk tawraga santi purakna ba haizabada kuki pastor amatana yaraktri haina phongdoki Kerala gi miyam da kuki singna sandokliba aranba propaganda singsi thazabiganu haina Rohan appeal tauki media na hanglakpa solution karino haibagi wahangda
Rohanna Paukum Kumki Madudi problem asigi root cause di poppy plantation illegal immigration na chingba asini press meet aduda lakiba media amadi church ki pastor singna Rohan bu thagatba phongdoki ma ki wahai sing adu makhoi gidi eye opener ama oina thokle haina phongdoki aduga program khara desu wangang naba Rohan bu invite taraki haidi. We every Maltese have condemned that act, that we don't support this kind of inhuman act. If you have heard the news of 𝗕𝗏𝗥𝗡𝗏 and 𝗕𝗏𝗥𝗡𝗏, those two small teenagers were I think below 18 years of age, were shot down. There were even reports that a girl has been raped also. That has been shot down by our 𝗥𝗘𝗏 brothers and sisters, even though they were minors. The $1,000,000 question is, what if the bullet that has been used in killing 𝗕𝗏𝗥𝗡𝗏 and 𝗕𝗏𝗏𝗏 was from the money, from the church money that was donated from Canada? That is the $1,000,000 question, and that question has been so much asked by the Meitei fraternities. May ahumda kuki singna Meitei singi mathakta landarak laba matungda Meitei singna hana laizaramba khun leikai kayagi yumkai lau inkhol kaya bombapung fana takthokuna kuki singi ta oiba 𝗕𝗏𝗥𝗡𝗏 kauba leibak amagi damak kuki occupied Manipur ama semgalakli 𝗕𝗏𝗥𝗡𝗏 gi damak achoba boundary ama semgalakli ba asida Manipur lenga ki civil administration na changbangamdaba mafam ama oina laikre masi India gi mafam Pakistan na occupied toba Jammu and Kashmir gi Pakistan occupied Kashmir 𝗕𝗏𝗥𝗡𝗏 saktam amani asigumba kuki singna occupied tawkraba Meitei gi lamsing asi athubada takthokuna amuk hana khudum chanduna loksinba mathau tai haina Manipur International Youth Center MIYC gi coordinator 𝗕𝗏𝗏𝗏 na thadorokpa cherol amana hairi cherol asina hai hauzik fawda kuki singna bapung fana mang takhan khraba yum sing asi Churchanpur da khungang 18 gi yum 1,900 Nifumapan, Kangpopi da yum 𝗓𝗏𝗏𝗏 sunna kuntra, More da yum satrat lomni, Mafam singasida Meitei singna kundarami, Lairami habigi kudam sangdom pumnamak pumut mutatkre, Lairamba yum kai lau inkhol pumnamak 𝗍𝐶𝐶 amadi, bulldozer sizinaduna pumtum tumna temkhaikre, Masida natana Meitei singi Lairamba, Laisang laigi kuvam, ꯆꯍꯨꯝ ꯃꯔꯤꯐꯨꯇꯔꯥ ꯍꯨꯝꯗꯣꯏꯁꯨ ꯃꯨꯊꯠꯈ꯭ꯔꯦ ꯀꯛꯆꯤꯡ ꯕꯤꯁꯅꯨꯄꯨꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯝꯕ ꯃꯩꯇꯩꯒꯤ ꯌꯨꯝꯀꯩꯁꯤꯡ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯇꯛꯊꯣꯛꯂꯒ ꯖꯥꯂꯦꯡꯒꯝꯒꯤ ꯕꯥꯎꯟꯗꯔꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯦꯝꯒꯠꯂꯛꯂꯤ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯐꯣꯡ ꯐꯣꯡꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯒꯠꯄꯒꯤ ꯊꯕꯛ ꯀꯌꯥ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯆꯠꯊꯔꯤ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯩꯇꯩ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯕꯔꯃꯥ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯨꯀꯤꯁꯤꯡ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯕꯅꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇꯗꯤ ꯈꯨꯠꯂꯥꯏ ꯐꯒꯠꯄ ꯑꯃꯗꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯇꯧꯅꯔꯤꯕ ꯁꯨ ꯑꯁꯤꯁꯨ ꯍꯟꯗꯣꯛꯄ ꯂꯩꯇꯦ ꯆꯍꯤ ꯑꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯅꯨꯃꯤꯠꯇ ꯁꯨ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯒꯤ ꯃꯥꯔꯆ ꯄꯥꯁꯇ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯥꯏꯗꯨꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯎꯠꯈꯤꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯈꯨꯠꯂꯥꯏ ꯅꯠꯇꯦ ꯇꯣꯏꯒꯟꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯏ ꯍꯥꯏꯔꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯔꯣꯏ ꯂꯩꯉꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏ ꯑꯃꯗꯤ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯒꯤꯗꯃꯛ ꯂꯥꯟꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯌꯥꯗꯅ ꯂꯩꯕꯅꯤ ꯍꯥꯏꯅ MIYCꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯆꯍꯤ ꯑꯁꯤꯒꯤ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12 ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯂꯛꯈ꯭ꯔꯕ ꯃꯩꯇ꯭ꯔꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜ ꯃꯩꯇ꯭ꯔꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯁꯤꯇꯦꯁꯟ ꯑꯃꯗꯤ ꯁꯔꯇꯤꯐꯤꯀꯦꯠ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜ ꯃꯩꯇ꯭ꯔꯝꯒꯤ ꯔꯤꯐꯦꯛꯇꯔꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ 𝐷.ꯀꯤꯔꯟꯀꯨꯃꯥꯔ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜ ꯁꯣꯁꯤꯌꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯇ꯭ꯔꯁꯠꯀꯤ ꯇ꯭ꯔꯁꯇꯤ ꯂꯣꯡꯖꯝ ꯁ꯭ꯌꯥꯃꯥꯅꯟꯗ ꯑꯃꯗꯤ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯒꯤ ꯆꯦꯌꯔꯃꯦꯟ ꯅꯤꯉꯣꯝꯕꯝ ꯏꯔꯥꯕꯟꯇꯅ ꯃꯔꯨꯑꯣꯏꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ
Thoram aduga mari lenina DC Kiran Kumar na hai UNACO school na India ki afaba school chama khangatpada school chama ki manung chalakpa asimak Manipur gi oina yamna sauthok saningai ni Manipur da no makangdana thokliba irang asigi marakta macha singbu afaba lambi da lamjing naba honariba mama mapa singbu thagatba phongdogi mama mapa oiba singna su macha singna kari lambi da chatpa pami haibadu munna thidok piraga macha gi apamba lambi da chathallabadi soidana mai pakani haina su Kiran Kumar na phongdoki India films established schools college boarding hostel excellence award Manipur Maramdi Karigino Harakanda PDP Awards academics ki metric class 12 kari position fangre higher the PDP award ante angama same angama tuan ballam mayam san angani co-curricular activities academics ki plus angama me kolok matala marong rumle pun nambra hasan paiti maru Ngasi pangthokiba mana yentokpagi thoram aduda UNACO school gi chairman 𝗕𝗏𝗏𝗛𝗏 haiki ngasi pangthokliba mana mathum yentokpagi thoram asida saruk yariba mahiroi singna makhatana kanna honaduna tungda IAS IPS oiduna leibak asi ngakpada achoba thodang longnaba honabiu ngasi fangliba mana asina mai pakle haiduna leithokpa yade chatkadaba lambidi hobada ngairi makhatana apamba panthung yongnaba kanna honaba mathau tai school chalaigani thoklakliba mioi singna su mathau taba infrastructure thamba afaba oza thamduna mahairoi singda ningtina takpi tambiba mathau tai niyam chumna school chalairabadi nomadi soidana maru sangba mahairoi puthokpa ngamba school ama oigani UNACO school na larik tambada natana sana khonaba pamba mahairoi singda su ahenba thauna piduna lakli school asige mahairoi singi hockey team ama Manipur state ki mahut sinduna India gi Subrato Cup da saruk yari loinena gawada pangtoka dariba contrataret suba national games da su school asige mahairoi ahum saruk yagani haina su 𝗕𝗏𝗏𝗏 phongdoki akhoi school siga nata ba kai chi mai no ni bam ya gi oina yebiro dection biriba ki ngasi function si siga so biriba sri 𝗕𝗏𝗘𝗏 masa ni phalaski DC ni adu masa IAS sai adu ngasi lengbi nei bese maloina yam chin do ni lamdam si lu ra ta ham jida imphal university DC oi ba ya rai kwai ti from I think critical level lamdam ki jida ayi mun tum da le ka su diba mayam ni gai ko nam khale le ba kai ba ka chau fu sa adu bo hoi ba de ngasi chap chom ni oi lai ka do oi lai ma se ate ke ngasi ko de tam de ni program ke lu le kai ba locality ki ba program ka de na da de ko ti cha ke ku ya ro ya ade mai trong dom ja ma lu choi ki ni hai de hai na aku ni di de na hai na kai ba de la ka ni ma sin de cha tra ni cho ko ni ya ba ko ni cha na ya ko fu sen ga cha tra ni adu le kai ki ni ko sha ka sin ki ni na ma du ba cha ma ya ka to la ni ma sin ya ko ni Moirang AC ki MLA 𝐷𝗏 Santi na ngasi widow amadi all as pension card punna mioi sani marifutareta yenthokre Moirang AC ki NPP ki president amadi youth ki president Thangjing Seva Mandal gi mihut singna president member oina saruk yakiba thoram aduda MLA 𝐷𝗏 Santi na hai party ki khena bat thidana Masagi Jahi Surabami Singda card asi pibani amadi fangba yaba mioi singda makhatana so piki gani loine na ngasi piriba card sing ase ningol chakobagi khudol ni khanbiu hauzik leiriba irang sigi matangda social media da panghapta hapa amasung iranga mari lenena post thagat pa tobiganu maduna irang asi hena sautok hanbagi machak ama oirakani maram aduna achumba khanglaba matung kupna thigatna ba phongdoki lakliba October 25 da AC asigi achauba mifam ama film lekai gi hall asida pangtokani masida hana tawkiba thavak miyam da khanganduna amadi tungda tawrakadaba thavak sing punna khana neinagani masida kanagumana tawhanning ba apamba thavak leirabasu phongdok pinaba amadi thoram asida saruk yabina basu phongdorakli Largina Malamonaga, you want to focus on Dipsy Hybridina, I would do that, I said, to go to you. But I know something of the cancer. I don't say that we have a popular, we have a channel. No, I don't know, we have a ceremony. Can you go to Shasangam Derby, a point of Mr. Lapu, and the Shasangam, a point of Purata, or Rinderga, a point of Shasangam.
हालांकि पेंसिल का तो नते मसीदी लाइफ टाइम अदुना मसे कोई अदुना हालांकि बुक तो नते सिदी एटीएम कार्ड की सपानो अदुना मसीदा हौसी होरेल अदुम हये नेता पैसा को यारे अदुना आइना नसी सुमा पेंसिल स्कीम सिगी पुदुम चाप से लौजरगा आइना अखोई सोशल मीडिया पाइबा अखोइदा सोशल मीडिया पाइबा हमारा मणिपुरी सिदिराव से अपील तो करनी मधुनी हंड्रेड सोशल मीडिया Moirang Thangjing Sindam Sanglenda Moirang Stamiti Sri Satya Sai Seva Organization Manipur na hangliba Relief Camp ta leiba Churchanpur Khuga Tampangtagi Haubisam Stephen Kovamioi Amana Sento Khara Leinaba Tarana Polang Saduna Mahaki Hidak Langtak Leibada Kananabak Hona Kiba Pumba Aremba Tari Hari Stephen gi matung inna mahakna Sento Khara Leinaba Tarana Polang Saduna Yonaba Honaki Adum Oinabak Masagi Anabana Maram Oiraga Chatok Sasin Yadabana Polang Sing Asi Koina Chatuna Yon Bangamdaba Amadi Kadaida Matau Karamna Yonkani Haiba Kangdabana Awabakaya Mayuk Nari Hari Maramasina Inmat Singna Saba Polam Sing Asi Yon Bayanaba Mafam Ama Mari Lenaba Authority na Sinbiyu Natraga Lengana Polam Sing Asi Leibiduna Atopada Yonaba Honabiu Haina Fungdoki I uji diabetes patient amani I diabetes patient among ordina hidak se no magi sa da biya daba swat biya daba aduna I ni si polang se sajaraga tang ingon ni mating oi kadra I ni polang sajara adubu polang sing se thana ba leibi na ba marketing se leike aduna yaragadi khoi gi akhang ai adegi keno singna tang I polang se leibi yo haina no maga ani ni di loy adubu hata amada Ekamba yamdrabada polang taragi aina puthokko moni aduna yaragadi polang singse debaki akhang he adigi asawsang ne kitang si yonaba marketing ne yonam thabina bangko shinbiyo October Taramari Numidangda Sega Road Khairakpam Lekaida Micham Singda Nomai Kapsinduna Nupi Ama Yauna Mioy Manga Sokhan Kiba Thodok ta Chene Haiba Hana 𝐍𝐄𝐼𝐸 ki President Oiramba Manohar Mayum Barrister Mangarang Numidang Athengbada Imphal Police ki team amana mahaki mayum Ningthem Pukri mapandagi fari hari Ma ngasi nungthil duty magistrate ki court ta puthokre Nongmai kapagi thodok aduda chena bani haiba mioy manga Imphal Police na hanana fakhrabani Eco Network Hiroki Lamsing Makada 𝗕𝗘𝗗-𝗙𝗏 Chatarakliba Nipan Suba River Rejuvenation Campaign Ngarang Su Hirok Wangzing Turel da Pangtokre Ngarang Pangtokiba Campaign Asigi Matangda Eco Network Hiroki President Sinthangamba Laishram Nahai Turel gi Torban Singda Amot pa Langthofam Onthoktuna Amot akai kaya noma nomagi yam silaktuna Singumna paisinduna thambana mahik matai chelhanba khakta natana Tongan ba haksang sokningai oiraktuna leina tina kaya poklakpa manam hena namthi hanba skin gi oiba leina kaya na halakpana Turel gi ising sizinaba yaraktabagi fibamda lakle Chahi tara kungi mamangda yamna chauna ising chelamba Hirok Wangzing Turel asi ngasidi Turel gi horafam maruda sing kokthokuna popi tharakpa nungzaw kaya kokthorakpana Turel gi iyaida nung lengoi pektorakpa kaya asina maram oiduna Turel asigi aduki matik sokhale Turel gi ichel tatkhiba yawagi fibamda lakle sinthangambana hai Masigumba fibam asida Eco Network Hiroki Thaumi Singna Turel asi kandaba yadi khanduna haukiba tha kharagi mamangdagi chayol khudingi Turel asi sengduna lakpani Turel asi sengbada aduki matik awaba oiri matam kayadagi passenger lakpana amon akaina pik thale machine sizinarga sengdaba yadaba mafam kayasu yauribani nomaizing khudingi chatharakpa Turel sengbagi campaign asi thangza numita oina pangthoklagani nomaizing numit singdana leirak khulak lekai singda lamtu sit sengba lunan bagi thabak oina paikhalagani hainasu makhat Sunday sini koi lekai khungi oiba lerak kulakta masigi lambi konsang singda koi social work toba aduga thang je sina leiba koi gi naha myam ga aduga Eco Network ki volunteer singa punna Hirok Wangzing River gi rejuvenation campaign asigi saru amoina koi masi siju adum singdokse bani ngase khone tawjariba garbage bag leiba adigi khondokpagi ma transport ki toiba khudi masi koi Eco Network Hirok ki site tagi koi lanai oina dumaina tawjabani horaiba naha singsu environment kan bagi adugunba ihulsida saru ya halakanda environment kan bagi maru oiba aduga ngasi mak malem gi hongleba ing asagi kaithaiba khalgi phiram sida khoi puna khangminarakanda mioi bane hingbada tangai phadana changliba mai ising nusit
aduga isingi maru oibasi khangba aduga torel sing kandaba yade environment kandaba yade umong among yokhataba yade aibagi wakhalonda koi chathajari bani adukona hanjilanjin miyam da appeal tawjari basi miyam na sui khona sengdok sagraba mafam sida makha tane khaidokpa adumana langthokpa tawbiraga no mafam chadana District Moizing da leriba miyam gi amata ngairaba Moizing lamkhai dagi ikopat taba lambi asi sembada chei nabakaya leriba asigi matangda ngarang Moizing khulda miyam gi oiba mifam ama Moizing gram panchayat ki panchayat gar da pangthokre Farmers and Village Development Society Thobal Moizing na sintuna pangthokpa mifam aduda Moizing gram panchayat ki pradhan MD Waris amadi retired ASP Husne Jamanna Mifamapu Oina Saruyaki. Mifamaduda Saruyaki ba Farmers and Village Development Society Thobal Moizing member MD Zavirna Mifam Aduda Laukiba Warif Singh Patokladuna Hai. Moizing Lamkai dagi Ikopat Taba Lambi SC MD Nurul Islam Nalilong SDC Office Thobal Session Court Amadi High Court da Thaba case asi housing pending the lady. Lambi SC Mahagna Piramba lamgi saruk oibana athuba matamda case asi withdraw tawbinaba haizaba amasung drain tawnaba waliba saruk sing asigi matangda society ka punna faminaduna wari sanaba amadi lambi asida ayat apan piriba mioi singna press ki khudangda sengdok hannaba haiba wafam sing yauri ngasi sabana kupna khanaraba matungda lambi asigi oiba waliba drain tawannaba waliba saruk sing asigi mioi singa society gi mioi singa khaminaba haini anaki resolution number 3 da lambi asida ayat pa apan ba piriba mioi singa press release gi kudangda sengdok annaba haijaba hairiba lambi ase miyangi lambi amani khanbiraga lambi ase chaurangna chahi nipu gi mamangdagi lairap labani haibase kaubidananaba khanganba hainasu Ngarang Manipur ki Governor Anusuya Uike ga Assam Rifles ke Director General Pradip Chandran amadi IZAR South ke Major General Rajan Sarawat ka Manipur ki matangda Raj Bhavan da unaduna wari sanakre ngarang unaba da AR gi DG na Manipur ki housing ladiba fibam gi matangda amadi thoganingdaba thodok kaya thoktana ba lokhaliba thawak thoram kaya gi matangda paudam ki loinana security force singna mikup na home singna leiduna amadi kumna yengsinbana maram oiraga Manipur ki fibam fagalakle haina fongdokladuna state asida Assam Rifles deploy tawriba asigi matangda su khanganki Ngarang Manipur ki Governor Anusuya Uike ga Manipur State Real Livelihood Mission MSRLM gi State Mission Director N Bandana Devi ga loinina official ahum rasvanda unaduna relief camp ta leiba nupi singi fibam khara fagatpagi matangda wari Sanakre State Mission Director N Bandana na May ahum dagi thoglakliba irang asina Women Self Help Group ki member listing home chamanga rom awana taduna tongan ba district da sariba relief camp sing da lady MSRLM na mission ama oina relief camp da lady ba nupi sing ase maromdom hingba ngamna ba amasung sentok leihanna ba tongan ba hiramda training kaya pikre amadi housing fawda training fangba mioi listing ani sure amadi mayum makai thadotuna lady ba mioi sing asida capacity ki matung ina training program kaya amasu pangthokli amadi inmates sing na sariba polam sing ase yona ba mela amasu silagani haina Governor da Paudamki, Magna High MSRLM na PSU Kalonina Hogalak Liba Naha Singda, Retail Hospitality Amadi, Atay Atopa Hiram Singda Pibayaba Training Sing Supiragani Hairaduna, Governor Namakoibu Lamdam Asida Tangdu Leitaba Purak Naba Amadi, Mayumakai Leitraba Mui Singi Mathautaba Polam Sing Yang Sinba Amasung, Yantok Naba Taudang Sinabagi, Damaksu, Tagatba Fongdoki, Tim Aduna Internal Displaced Persons Singi Livelihood Kamari Lenina, Lokat Kadaba Tabak Singi Matangda Proposal Amasung, Governor da Pisanki, Governor Nasu MSRLM na Loriba Thodang asigi Tagatba Fongdoki, Amadi Mahagna Ching Amasung Tamda Leriba Relief Camp Sing da Chatuna, Miyangi Awana Sing Adu Tarabamatung, Indian Red Cross Society Amadi, Atay Atopa Agencies Kaya Galonina, Mating Pang na Bahonari Hainasu Fongdoki. Manipur ki mafam kaya da leptana chatharakpa thauramgi sargama oina resolution of the years long conflict in Manipur haiba hiramda nomagi oiba miyam punna khana nainabagi mifam ama Indigenous Peoples Organization Manipur IPOM Manipur Women's Federation MWF Hairoki Taurangbom Lekai Youth Club TLYC amasung Taurangbom Lekai Merapai bige khusam naraga ngarang TLYC Hairoki Playground da pangtokre Hairoki Lekai kayadagi lakiba mioi cha kayana tin kiba khana nainabagi mifam aduga mari lenena IPOM gi General
Secretary Rakesh Moirangthemna haikibada ngasi kangluf ki irang asiga mari lenena miyamna mafam kayada punna lauminnariba kholau asi khara onthokse irang asina maram oiraga imaleba ki saktam asi kaikhraba imaleba ki saktam asi kaihanba yaroi kangadabani haina punna kholau lauminaba haurasi haina phongdoki ipomna paring nana chotharapa public discussion campaign asigi manung channa hairokta pangthokliba thoram asi tharaga marifomdoi sure campaign asina miyamda haining libadi haukiba me ahumdagi hauna thokaningdaba thaudokta mitei amadi kuki anigi lan asina Kunaida oirakliba tangdu leita daba kaya asigi maramda Manipurgi mafam kaya da chatuna wakal taminabani. Indigenous People Organization Manipur na pangthok seriba ekhoi gi wakal taminabagi mifam ase ate kari sunati mite ekhoi karam haina ngak senga de mite ekhoi kanana ngak pi de ngamkhai kanana ngak ka dagi haiba natamasi da miyam na khanarakpa miyam na lepnarakpa wakhalon singdagi ningtama taliba yawol lanmi sing asina khongna thoklak le haraga Manipur lengang na sobo thogdang ama lauraga miyam na lawpa kholauna India lengak ta ningtama taliba yawol lanmi sing ase tangdu leitana amadi mitei khunai kanna ba mitei ngaukhai ngana na bidongta tangdu leita ba punchi amada leibi yana na bidongta political dialogue ceasefire to view haibase meyam punamaki kholauna haibase ma haijege Jangangaida leiba Commerce School gi mahairoi singna sentuna ngasi Kangla Gate mamangda Manipurda haukiba me ahumdagi hauduna ngasi fawa chathariba lan asida laikhidraba athaubi singi mafamda ikai khumnaba utpa oina maira katuna ikai khumnaba utkre maira katpagi thoram aduga mari lenena school asigi mahairoi thangjam leshembana phongdorakpada Manipurda thokliba irang asi Manipur lengakna athuba matamda warashin ama puraknaba honabiu amadi mairoi sing aki tuzungba yauduna ningthina mahai masing tamba fanganbiu haiki Maibak majati mapuruk kita makta kawaina potar bikra ba thawasing amadi mahairoi ani bidam hemanjit amadi inthongami makoigi mafamda ikai khumna bokba nuai do phongdokba loina makoigi thawaina dairam den ingna signal layuna bagi damakta Commerce School gi yamnaba mahairoi singna punsina duna makoigi mafamda mairakat bagi thawamasi pangthokjabani maka tarakpoina government laikhidraba thawai yaudraba mahairoi ani gi hapchang athuba matamda makoigi imung manungna sinabiu Hauzik Paugi Maraktan natin break amatang luminasi. 40 years of trusted diagnostic service, Babina Diagnostics. Breaking matungda mayam bataramna ukchari. May ahumdagi thoklakliba furufki lanfam asida haukiba zun mangada soknakiba sero mamang lekaygi lanfamda haksangi saruk kayada nongoi maruna paduna sokiba sero mamang lekaydagi yumlembam korong meitei amadi maki imung manungna sinduna ngarang khangawak wangbal rice research center da hangliba relief camp ta chathariba lanfam asida thawaina ponta pikraba meitei athauba singi mafamda hikal lekat tambagi thoram ama pangthokibaga loinena relief camp asida lariba inmate singi chara ama mating pangduna chaminakre relief camp da hauzik masamaksu changjafam lauduna leiriba yumlembam korongna phongdorakpada mak asi haukiba zun mangada serauda kuki militant singna kablakpa nongoi maruna mahaki kok khong nangal amadi faigal gi mafam kayada panbadagi matam kuina nagaram da leiba little clinic ta lainglaba matung siza hospital da makata na operation tawduna masagi haksang fagat pangamle magna naduna leirige matam da lamdam asigi miyoi kayana sel gi mateng kaya pangbirakiba senfam sing adudagi aremba senfam kharana thauramasi laikhidraba thauba sing adubu ikai khumnaba oina sinbani haiki loinena mateng panglakiba pumnamapu ikai khumnaba ullakle ina ko terrorist kya na
समझरब मैतै म्यामदा ओंसिनदुना मे ओंदगी चथरक्लिबा लामसिदा आई इसामुसु लाइबखिबा तौदो अमा थोकपुदगी सोक्तुना लेरबा मतुंग इरमदा मसिगी रेचा क्याना आइबु नुसिबिदुना मतेंग बांगबिरखिबा अमदि सिजा हॉस्पिटल आइबु सेंजा लेयिंग बिरखिबा मरमदुना रेचा क्याना बांगबिरखिबा सेंफम अदु लेंदुना लेबना अवाबा तारबा क्यागी मफमदा अइना अंगम सेंफम खका बिजदुना लाक अदुगी मखा पुरंगा ngasi अथौबा सिंगी मफम Ganarpriya GP Women's College Students Union nangasi moirangda hangba relief camp da blanket kaya mating pangkre khongsat aduda saruk yakiba GP Women's College Student Union na phongdokibada kugi singna mayumakai mai thadokibadagi moirangda hangba relief camp da leidiba inmates singda ningthamtha yorakpada aduki matik awaba mayuk na hori hari makoigi awaba aduda kharadang oirabasu mating pangbangam haiduna tengbang polam singasi inmates singda khutsinabani hari Lions Club International District 322D Zone 15 Region 6 ki manungda leiba Lions Club of 𝗥𝗘, Lions Club of 𝗕𝗏, Lions Club 𝗕𝗏 Greater Centurion amadi Lions Club of ꯋꯥꯡꯖꯤꯡꯒꯤ ꯑꯍꯥꯟꯕ District Governors Advisory Board meeting ngarang ꯊꯧꯕꯥꯜꯗ leiba 𝐭ꯇ꯭ꯔꯤ Lions Service Center da pangthokre Zone asigi manungda leiba Lions Club singna lakadaba chei asida humanitarian service ama oina tawgadaba thabak thoram sing khanakiba thoram aduda mamang sehi ki October thada Lions Club of 𝗕𝗏 na pangthokiba peace poster painting competition ki makok matang taraba mahiroi singbusu manamatum yentoki loinina reaffirmation of the roles and responsibilities of presidents, secretaries and land leaders amadi responsibilities of a treasurer in Lions Club Haiba Hiram Singh da Dr. KSS Manglem Singh MJF amadi Dr. CS Renubala Devi MJF na resource person Singh oina wangangki Iramda Manipur Artists Association Ima Sumang Lila Kangnuf ki senior artist oina leriba miyamna kunti sabi harga hena khangnaba oinam arunbu Ministry of Culture Government of India ki makhada Center for Cultural Resources and Training New Delhi na Folk Theatre da Senior Fellowship Scheme 2020-21 pinaba khalakle Imagi Secretary na Thadrokpa Cherol Amana Hai Fellowship asi folk traditional amadi indigenous art ki manung channa folk theatre da yumfam oiraga comparative study on the ethno-acting methodology of Paurani Lila based on historical play and modern contemporary folk Sumang Lila da Manipur University of Culture ki Assistant Professor Dr. Makhonmani Mongstabagi Mityang Makada Chay Ani research tawgadabani mak oinam maya lekai dagi laikhitraba oinam anganghal amadi oinam ongbi ina khunbi devi anigi machanupani panbayai oinam arun ingkumza listingani sumna anida junior fellowship fangkiba laikre Bahujana Sahitya Academy National Committee of India na chay asigi oina tongan balamda singtaningai oiba thabak toriba mioi singda piba mana singi manung channa art and culture gi lamda sokthaban naidana mahairoi singbu takpi tambibagi thabak tawduna lakiba mayang Imphal Konchak Makhale kai digi Thoksom Ravindra Singda lemzaningai oiraba Kala Ratna National Award 2023 khutsinnarakle award asi thasigi taramanga da Andhra Association Auditorium Lodi Road New Delhi da pangthokiba Mari Suba Bahujana Writers All India Conference da Bahujana Sahitya Academy National President Nalarada Krishna amadi Bahujana Sahitya Academy Manipur State President Fanjawam Lanazit Singh na khutsinnarakibani award asida soul citation amadi memento yauri mak hozik kha Manipur Hindustani Sangit Mahavidyalaya Kaksingda Maitai Pungda Junior Lecture oina thaupubaga loinena Sri Sri Govindaji Pala Naha number 2 Punglon Ahalgi Famsu Puri October 13 da RK Maipaksna Journalist Fellowship 2023 amadi October 14 da Manipur Chairap Loisangna Manafi Biduna Ikai Khumnaba Utkraba Singzamai da Leiba Social Upliftment Organization SUOG founder amasung Hauzikso Information and Publicity Secretary Oidiba Kaksing Tabam Gunachandra Sarmabu SUOG executive member singna nungaiba phongdoktuna harau tayamna okre ngasi SUOG sanglenda pangthokiba harau tayamna opagi achamba thoram amada organization asigi president retired colonel Haubam Gozendro Singna achamba khudol pot guna chandrada khusinaduna ikai khumnaba otki loinena mahaki tungi punsida ibagi lamda hena masak thokpa oirakpaga loinena lamdam sigi kanaraba losing kaya miyamda fangalakani habigi thazaba phongdoki Kaksing Tabam Gunachandra mamangdasu tongan ba award kaya fangkraba aiba amani hainasu SUOG maikidigi phongdoknaki
Hindu lining chatpa singi yamna maru oidiba Durga Puja gi humni chanba numit ki bor numit ngasi Manipur gi lining laishol gi chanabi matung inna pangthok nari leiba ki tangdu leita daba fibam asina numit asi like oiba Soifa draba thoram sing damak pangthokli numit asi maru oina hyangthang lairembi gi khubam yaskul gi kalimai gi laisang gurumayum lairembi khongman gi ani khambam lairembi bamon lekai gi aribam lairembi amadi uripo ki anobam lairembi na chingba mafam singda pangthokli handak chai gi oina bor gi pungfam nungtel pung mari ga minute kuntra manga dagi pung manga ga minute kunhumdai fawa piri sankritan katpa bor gi pungfam de Sindi Puja Katuna Balidan Katpana Numit Asigi Mapung Oiba Saktam Oiki Numit Asi Mamang Seika Yengnabada Handang Jehi Oina Laifam Singdami Lakpagi Chang Yamna Nemki Lekai Lekai gi Oina Su Klaf Maira Paibi Singna Kumai Asiga Mari Lenina Bomula Thabana Chingba Taudana Basu Kanna Senari Jai asigi oina leibaki irang na maram oiraga panthoibi imagi irat ba asi mafam ayambada pangthok nadre adum oinamak Visnupur district gi manungda leiba moirang asigi thamna pokpi panthoibi ima thawgalup nastunjuna nongma khaki oina imagi thawgal tawna ba thawgalup na khanaraba matung ngase irat thawni gi thoram ama thamna pokpi kaithel da pangthokre irat thawni asigi amaiba el matumna imagi mingkai ningtina sonduna pangthokiba thoram aduda thawgalup ki president P Modu amadi lufki ahan sina irat pa adu tek na pangthoki irat pa adu dallup ki secretary and iboyaimana Manipur da thokliba irang asina maram oiraga ngasigi thoram asi mamingtagi oina nongmakhaki oina pangthokpani haiki ma panchobi hanak isigi ma panchobi thagulumna saigi oigi irang si yengla kanda nongma khaktangi oiba ma gi thorum pareng asi ma yang lai ma panchobi gi sikam nuti si puthoksa duna laiba asigi irang ma asiga mari lena laila ka phangi daba nitai gi sumba laipung ka mangsil pade ngasi asi ma panchobi thogul thona ku sinja duna nongmoi gi oiba ma gi thokum thoba mathong mangam pangthok duna irak gi thorum sing asi sikatu na pangthok sa Haukiba Sagolsen amasung irai numit ani asida police na akanba section tharang lokhatki amadi thoganingdaba thodok amata thokiba leiti haina police control room deki thadorba cherol amana hairakli ngarang Manipur police na cell khaibada chenaba lalhoba luf amagi active member ni haiba mioi ama Imphal West district deki khotlai ka konana fari hari faraba mioi adudagi 9mm pistol amaga loinina maru manga chesang sudaba two wheeler ama amasung mobile handset ahum phagale hari loinana security force singna loizing loya amadi irang thoklakpa yaba mafam singda maru oina Imphal West Churchandpur Thawbal amadi Kaksing district ki mafam kayada thiba humbagi thabak chathaki Imphal West district ki Kangchup Langdaibungdagi Carbine ani 9mm auto pistol ama 9mm pistol USA ama 22 pistol ama single barrel ama punna khulai taruk amadi kapa yariba 9mm gi maru nifumathoi .38 ki maru nipan amadi 5.5 cm gi maru ama punna nomai maru yankhai amasung pokhaiba yaba HE 36 ki grenade kun amasung fagatkre National Highway number kuntra taret amasung National Highway number 2 da nomada sangdraba yadraba polam sing puthorakpa gari chama yankhanipan amadi jani kuntra nithoi akanba security ki section thoranga loinena irang thoklakpa yaba mafam singda security thamtuna gari sing apanba yaudana chathanaba khonari hari Asian Boxing Confederation ki meeting makhada chaliba tha asigi kunhumdoi dagi mathang tha November 3 fawba Astana Kazakhstan da pangthokadoriba Asian Youth and Junior Boxing Championship da Moirangtem Kavirasna kilogram humfu humdoi gi kanglupta saruk yagadori ma khangabok part 3 makhalekai dagi Moirangtem Brozen amadi Moirangtem Ongbi Rasesori Devi gi machanupa ahalni Arabida maroiba pau amuhana pizari Chief Minister N. Birena Kuntratare Suba National Games Saruk Yagadaba Sandaroi Singh amadi official Singh Mai Palang Naba Yafa Pausal Pikre.
Moreda mai thadokpikraba maitegi yumsingda changduna pot huralamba menma macha ahum special commando team amana fare. Kerala-dagi cookie-singda panglakliba selgi tengbang nongui amadi maru leibada sizinare haina film rohana Kerala-gi media amadi pastor-singda khangankre. Maitai-singna hana laizaramba mafam-sing mapung fana takthokduna cookie-singdagi oiba 𝗕𝗏𝗏𝗏 kauba leibak amagidama 𝐂𝐲𝐻𝐻 manipur ama semgalakli haina Manipur International Youth na nungnangba phongdorakli. North-East Window na sandok sari banumidang ipang matang asadaloy sari. Miyang tabiriba singbu amuka hana 𝗕𝗏𝗏𝗏-𝗏𝗏-𝗏𝗏